BJP Fungyar Mandal Mahila Morsa Amadi Kisan Morsa Gi Thopuba Singh Tham Thadokre Hairi National Highway da Thingba Yaudana Satpa Yanaba Governor Amasu State BJP President Ki Kuthang da Prime Minister Yaunaba Memorandum Pisin Kre Prime Minister Ki Manipur Ki Kongsat Asida Lanjinari Basing Mayum Mayum da Handil Hanbiyu Hairi Amasung UN China Chatarakpa Trade Embargo Matam Kharagi Oina Handokle Hairi Kurumjari ISTV ki nimidang pung mapan ki pau miyeng tabirba sing taram na oksari ngasi gi mariba pau sandok na pizari Prime Minister lakpada harau tayam na oknaba sem sari ngai charak asida party manunggi thausilda pendaba laibadagi BJP Fungyar Mandal gi thaupuba sing paktak na pham thadokre pham thadolaba sing aduna khuyek pidan thadropa charolda pham thadokleba miyo sing adu BJP Manipur Pradesh ki special invitee ngasomi ramsangna lusingde makhoi sing adu ki manungda BJP Fungyar Mandal ki president Yuingam Kaising General Secretary Aron Ramsang BP Tarasing Zazo ST Morsa ki president James Angkang Mahila Morsa ki President Rengamlang Kamrang Kisan Morsagi President KS Lakisanna Singba Lusingba Singyauri Makoina Pam Thadokpada Makoiga Jaminaba Miyo Sing Loinari Haina Cherol Aduda Palakpaga Luinina Makoina Pam Thadokliba Asi Party Manungda Tadokta Sin Watpa Atopa Sing Pusiningdaba Amadi Grassroots Leader Sing Ningtina Ikai Kumnaba Utpi Dabana Singba Maram Singyauri Makoi Pam Thadokrabasu Makoina Party Ki Pidam Lumna Lauzaba Highway in Bagi Wakalol Liangdana Lagani Amade Levaki Amade Kunja Singi Damakta Leptuna Tabak Taukigani Haide. The BJP with immediate effect. We members express our the undersigned 43 Fungyar BJP Mandal and Morchas of the Bharatiya Janata Party Manipur Pradesh hereby tender our collective resignation from the primary membership of the BJP with immediate effect. We members express our deep concern over the present state of affairs within the party and highlighted a lack of consultation, inclusiveness and respect for grassroots leaders as major reason. Our loyalty to the party and its ideology has always been unwavering. Reaffirm our commitment to work for the welfare of the community and the people of Manipur. Perform Imagi Maira Amadi Awang Sengmai Apun Manupi Loop na National Highway the Maite Sing Free Movement Yahalu Haiduna Kongjang Sangsinduna Lakib Adungasi Taragan Mitareni Suropaga Luinina Prime Minister Narendra Modi na Lakaduriba Asigi Mangunina Ngasi Loop Ahum Masigi Miyotaruna Sabakambu Amana Manipur Governor Ajay Kumar Bala Amadi BJP Manipur Pradesh ki President Tongantung Amadi Mansing Yauba Memorandum Amampisin Kre Memorandum Adu Governor Receive Section the Pisil Matung the BJP Manipur Pradesh ki Office Laktuna Vice President and Nimbalski Kuthang da President Pinaba Kusinake Memorandum Pisanba Adugi Matang the Imagi Melagi President Toksom Suzatana Memorandum Aduda Paliba Wafam Sing Tamaduna PR Lenga Asina Mete Sing National Highway da Free Movement Yahangani Haina Lau Tokragangasi Fabacha Anbak Namdriba Asigi Matang da Prime Minister na Asing Wafam Ama Tamna Bahaiba Relief Camp Ladiba IDP Sing Asisu Magi Magi Laipam da Hanjil Hangada Bani Highway Ayaba Ama Piramba Amadi Su extend Tokraba Matung da Makoina Tarokliba Tabak Sing Adu Yaning Daba Fongdo Pagalwina Su Zanaba Yaroi Haiba Demand Sing Asini Haire Memorandum Asi Makoina Prime Minister Unaba Pangloi Dabana Governor Amadi Party ki President ki Kuthang da Pisan Bane Prime Minister Laklaga Package Kara Lauk Lamlaga Chatkiba Adu Miyam ki Apamanate Lamdam Asi Tangdu Laitana Lairabadi Isa Isana Iromdom Suzaraga Hingba Yai Haike Therefore, the Moina Su extend to Hiba, High Riba to Riba, Moiga Wari Sanariba, Keno UPF, Makoina Mukona, Mike Nganariba Saknariba Dugi, Lower Matunda, Moigi Sudo Santoka Matunda, Makoina, Toreba Mod, Yakogi, Baris and so Ata talked about Haitare Centerga, Adugi Matanga, Madusu extend to Viaro have a port, Liber Prime Minister, Laktokana Lakpanina, Sahi, and Makai Jaga, Labor Matanda, why Machelam the late Hyber Latraga, Gasi Asamgi inauguration, Mezoramgi inauguration, the Manipur Sutangai for the Yodavia de Haibagi, Pung Ama, Nigi Matanga Pangaga.
lakpasida akoina masigi posisu laingai matamda masigi decision lobiramu order tabiramu maramdi tasengna harabada akoi mana fund budget inauguration to bodo khoi pamanate akoi ge hariba khudimak se mana fajana order taramba taragadi isana isabu paisa ba tanjaba yai khoi national highway je thajaragadi akoi isana masa masa no hona jaba yai mayum makai da halagadi masana loi mo hona ba yai habadugi matang dani ngasi akoina request to bola ibsi Sahi ani hena relief camp sing the lady ba miyo sing asisu awaba kudung sadaba kaya mayok nari layamang amdabadigi laikidaba hozik anabana maram ojana phamungda taraga leiba anaba makal kaya yarupadagi awaba kaya mayok nabata natana karamna phiba masida masa masu sengbadagi amasu mayumda karama matamda hanjingadagi haina khaurangna ngaina hori hiramasiga mali lenana IDP singna handaki prime minister gi Manipur khongsat asi karamba khongsat oheningbagi haibagi matangda tongan ba wafum kaya ISTV news ta phongdorakle hiram sida paudam ama aina hoji lejariba mafam ase Imphal West district ke manungsan leriba Fayang High School relief camp tane haukiba lisingani kungo hundoi me ahum degi thorokiba Manipur gi pamdaba thodu osina maram orakanda masagi maram damda mission oraba yelhumi kayana hojik mafam asida awaba kaya khangaga hojik si relief camp sahi anika tha mari muk asi awaba kaya khangaga leirakle mafam asida ISTV na ikhang khangawna changshalaga yenguma matam mafam asida yamna puning ningsininga iba mawungda leirama thodok kaya thengnarakhe India gi honorable prime minister na Manipur da lakadaba khongsat asi karam makhani khongsat oheningi haibigi matangda su ISTV news ta mafam asida leiriba tongan ba isilin naw isiasan singna wafam kaya phongdorakle koi suraga nomaga akoi hingjaruge atho matamda akoi gi yum cha ibase si hana hanmana akoi asi saraga akoi bu hanjel hanbiu habase akoi thamjage modi da duna modi na su pukning changbira kani habagi akoi gi thajaba yang wangna lai akoi tasengna yang ware chahi ani makhai ahum phadawra base akoi paisa lupam ba akoi tande ba sina akoi na tande na sarkana watna ba akoi de pidhabira pasuna te ba akoi gi sidana ba gi khara pidhara pane ba sina akoi gi di punsida akoi isa isu semgada ba wali yang wali akoi gi hingada ba punsida sina akoi siang hawai si khara charaga sum punsi su pa akoi layu haibra akoi lainingdre akoi yumda athu matam da hanjil hanbiyo akoi gi yum mai sakri ba se athung matam chabiyo sine akoi haijani government na khoi bu cheng cha hawai kai chana ba thangna ba budi pi heba akoi gi aduki mati wai habadi akoi gi isa sing school ba dugi problem ana la yingi problem ana ba je government na yengbi pb doctor kai tha khuding ge dum check up nuti lai adu izu emergency gi lakpa hebam leidana ko adu matang da hidak leina ba kari thongna ba khoi dum paisa gi problem se adu kimatik le adu mathak ta khoi je government na khoi sen thok lambi oi ba kaimta sinbi da ba khungang oi bani na khoi na nong phado mi gi hajira gum suru adu gum badagi hena thabak leijada bagi nuti gi paisa thokna ba leita bani na yam wai akhoi lan chela aga zu isa singje mi ga mi man na mi oi na sem bada khoi mati waje adum government school di le noi government school da ka ba yadra ha kan du zu government ki school ha ba je mi khudi ma na loi khangam gani sna primary gi oja wat pa khot pa adwaina tawraga khoi private school si anak pada dum thabane do asuma thodu asina maram oiraga masagi maram damda mission oiduna relief camp ta leriba yelhumi isilinaw sing asina thengnariba awaba kaya asi handaki bharat ki honorable prime minister khongsat asina lakpada santi porapaga loinana makhoi gi mayumda hanjinbaga loinana makhoi gi senthok lambi ama thamamba maike kyadagi phongdok narakle ISTV pawgi damakta jigagan sarmaga loinana audamjariba kumar jiru wahengbam Imphal West district Fayang High School Indo Myanmar border ngamkhai sambal khabagi ware handu amadi FM archana halu haibagi demand tawduna UNC na national highway singa chatharakpa matam kaktaba trade embargo gi khungjang matam kharagi oina handukle haina UNC gi president NJ Lorhona laukthokre Manipur lengana makhoina taliba demand gi matangna thajaba pirakpadi khungjang adu matam kharagi oina handukpani haike Emergency Presidential Council appreciated the government acknowledgement of the past engagement of the UNC and the MHA and also their confirmation of receipt of memoranda representation on the above issues. The assurance of the government that there will be prior consultations with the UNC and other stakeholders before the stated work are taken up was well received. In view of the above, the Presidential Council resolved to suspend the ongoing trade embargo in Naga areas with effect from 6 p.m. of September 11, 2025.
Working Group of Mera Paibi Movement Manipur Prime Minister ke Khongset Taram na Okloi Mahaki Khongset asuna karamba anoba singsep thagatu ribono haina party liberal Mera Paibi apun Manipur ke President Sorasam Memsana Phongdokre Khyathong the label loop asik office ta pangthoba paugi mi from amada mahakna makhatana haukiba sahi ani rom henba asida Manipur gi irang asna maram oiduna miyam ke punsi kaya loikre lanthum kaya mangta kre kaya amana masagi mayum da leiba phangdana lanjena duna leire nupi kya gi ikai kumna ba manghan kre mahakna lakliba si kari karamba thorangi lakpano haibase hangningai oi miyamna sahi ani hena awaba tarba matamda hanna phawba kari tori hana yengdraga haujingna mahaki ningba tungbogum amadi Manipur muthatna ba lakpa manba khongsat amani hanya loguni Mama Singna Ledingaida Mahakna Kaidunungda Manipur Muthatpa ngamloi maram aduna Prime Minister gi khongsat asi yaningde haiba miyamna amatu oina udminasi haike magi khongchat china karam mawongda akoi Manipur da sikep thaba lai balo haibase akoi miyam na ya bangamo ma bu koi taram no chugamo ma di changak tabana adu kuina waraba matamda kaidori haiba yengak taraga ngasi mana la kani haibase magi mingba thungdana akoi prajabu Manipur muthatna hona bada mala Manipur muthatpa chugamo akoi lei Manipur muthatpa chungam ngamoi akoi na yaroi aduna mana la ibase karamba thongno haibase akoi prajana munna khalaga wakhantana akoi chapana manamina sia Amarom da paugi mi from aju saruk yakhibi pori liberal Mera Paibi apuna Manipur ke General Secretary Thongam Apabina ngasi Working Group of Mera Paibi Movement gi pham kiba mi from amana Prime Minister khongsat asi miyamna taram na okloisi haina warep lore Manipur da furup kaya na khundamina duna lakpadu ikang khanghaudana mapandi ki sangla pakharana furup masel ge nungsinadana ba ajobo singchep tharaktuna Manipur ge apun ma saktam thugain ma sangsilakne ba thong asana maram oraga misimena yauna makhoi kaya mafong khangdana leire lanthum kaya mangkre miyamna national highway da tama chatpa ngamdre sahi ahum pharakadoroba asi fabada Prime Minister na karisu hairak amadi matam chana warsun purapa ngamdabana mahaki Manipur khongsat asi kari aronba agenda laibano haibasi Working Group of Mera Paibi Movement na laudaba ngamde maram aduna mahaki khongsat taramna okpa ngamloi mahana Manipur da lakpagi khongsat ta miyamna yaningdabagi kholau oina go back Modi the butcher self determination is our birthright afaswa is a colonial law obliterate colonial law afaspa don't obliterate Manipur amadi stop Indian divide and rule policy haiba kholau lawminasi haike Miyoi kaya ama mafam marang khangandana thiba khanghandana leiriba lan thong kaya mahan khraba miyoi kaya gi masagi mayum ikhol da changba ngamhandana relief camp ta ngasi phawba leiriba national highway sing da chatok chachil tawba ngamhandana leiriba kaya asibu asuk sangna sahi ahum pharakadorba asi phawda Bharat ke Prime Minister na kari amata harak taba amadi matam sana waroisin pura pangamhandaba na lehalakanda ngasi mak haibadi lakliba September gitang tara humdoy lisingani kun mga ingda lakani haina lawrak liba khongchang ase kari karamba lalong ama sangsal lakadol bano haina Working Group of Mera Paibi Movement na lawdaba ngamde maram aduna Bharat ke Prime Minister na Manipur da lakadoriba khongsat ase taram na okpa sukam ngamloi Prime Minister lakpada mitai maitai ST oina lakthopiram na ba hayausi haina mitai maitai tribe union ge secretary mutum suramani na thadorok pacherol amana haire suramani na makha takibada mitai maitai na India ge schedule lista yaufam thopudu yaurakhide sanglaba sahi kaya tongan organization singna matam ge Prime Minister Home Minister da natana marilena ba department amadi ministry da memorandum kaya pisun khre state asida laklamba governor je minister kaya dasu minister Mitaina ST lista jamham thoi haibege jabsaba document sing person ke Maitai tribe union na sub Maitai bo sadut lista yabu yaba tribe ni haibasigi awareness wakap me from opinion top eminent personalities signature campaign human chain no ST no vote campaign lambi thimbi khongjang poster campaign 1 month long indefinite hunger strike mass miss call campaign nationwide campaign social media talk show na singba makal kya ge democratic oba khongjang sing kya sang sin kre hojik su deport illegal immigrant
before census and restore include Meitei in scheduled list haiba topic ta campaign chathari asigumba leptan chatharakliba campaign asigi mahi oina ngasidi lamdam asigi Meitei furup na constitution safeguard ama leitrabdi aikoi gi furup asi yamna khudong thiningai oire haiba firep asi chapsana launare asigumraba miyam gi apamba ikun khangna prime minister na yamna tangna lakliba khongsat asida Meitei bu ST list ta chalhangani haina lakthok piramu haihoksi handake prime minister na Manipur da lakliba khongsat asigi apian penda mayam leinaram gani adubu mahakna lakliba khongsat asida akai atoi thokhandana miyam gi apamba phongdupagi khudong saba lomina se karigumba miyam gi apamba asi nathai wiram labadi lakadaba election da miyam gi asengba matik mayai adu mafung fana udminasi haina appeal tawrakle Prime Minister Khongsat Kamari lena traffic control police wing Manipur na traffic advisory thokre nimit asige VVIP sing kanglage southern gate ke sangani amade thokane western gate na khongna satpa miyam sangani amasung thokane northern thangba gate na vehicle pass yarba VIPs amade official sing gari samga loine na miyam su khongna sangba yagane prime minister gi function yawa lakpa miyam purapa gari se mayai lambi ge singjamai singa makharom da chatkane thawbalom dagi lakona singjamai thonglalaga wangkhairom da laklaga Miyam adu minuthong da thadagane gari sing adu amuk lamlong dagi porong park crossing dagi ananta sing crossing rom da laklaga konung mamangi hapta kangjibung da park togane lamlong sekmai thangoi ban rom dagi miyam puna lak gari sing hotel Imphal mamang da khamgane aduga gari sing aduna NCC ground natragana khumalla park togane oripok sagolban tedim mayai lambi rom dagi lakpa gari sing na purapa miyam wahimam laikai oripok thongkhong manakta khamgane gari sing aduna NCC ground natragana ISBT da park togane numera the VVIP sing chathok sasin tawringai matam khakta natana miyam gi oinadi lami chapada athingba leiroi hairi Kom Furup Kinat ke Fizol Atopa Furup Singna Fizol Asibo Shinok Sanjin Tauduna Makoi Gini Haiba Yaroi Amasung Kom Furup ke Fizol ni Haina Mayak Singna Thangodabani Haina Kom Track Organization Valley ke Aje Kom na Pamising Nabada Fong Dokre Kom Furup ke Yana Maru Eba Firol Kaya Kanagumba Kanglu Furup Singna Sizin Nabada Athing Badi Thamde Adubo Kom Furup ki Oiba Yana Maru Eba Firol Traditional Dressing Asi Kanagumba Kanglu Furup Kharana Mafam Matam Sadana Sina Vigano Sinaba Yaba Yadaba Lailiba Sing Adu Mayak Singna Kanglaga Sizin si Kom Furup ki lejariba Firosing asig asing mawari adu mang na bohona bigano tungda Kom Furup ki lejariba Firosing asi yok tuna thamna bohona bada Kanglu Furup khudimakna mateng pangbiyo haike sigi phiron yam se sina bi bada kaim kaide maru oina sigi khogi pasepon ha se hoina yam important na thamjaba pasepon se masi cinema matam da kari matam da sina gani karam pham da sina gani ha se asi khangbina ba singa si hoina press ki media gi makana maithong ha jabani Janims ki staff singi Manipur government employees list MZL September thagi manungda loisindraba amade national pension scheme ge senpha matam chana thidrabadi makhal kya ki hongjang lakpa yai haina association for all non teaching staff Janims ki president Sandham Manohar Metena promising the phongdokre Janims complex the promising unabada Manohar na makha takibada Janims asi society amagi makha da leirambadagi disingani kungo homdagi December amadagi state lengak na loksin ke government Janims loksin ke ba sahi ani helabasu MZL loisin Dabana Tolop Thengna Pangbagi Maram Oirakle Handakta Finance Department MZL number Yaudaba regular staff sing Tolop Piroi Harakpana Sauba problem Oirakle Authority ki Makari ki Zenemski Oine MZL Semba September Tha Asida Komthok Asima Komthokre September Tha Asida Doctor Dagi Hauraga non teaching staff Habagi MZL Loisindrabade Akan Makhongjang Sangsilakani Haike Zenim se lokchalle hare Loksalaba matungda hojik akhoida thengniba samasya jina Jenims ki employee mayam je doctor degi hauraga super attendant bau mayam je MJL ki process je hojik phabu loisan bida finance department na thokpi khiba MJL yaudaba contract organa SIN na EIN number yaudaba jingdi state government na magi salary disperse tawa matam da athingba mayam ama leirani habirakpa yamna athuba matamgi manungda hojik MJL ki process tawbiriba state government na Atuba matang manung di MJL je loisan biba loinana MJL ji process loisan baga loinana akogi tha khodingi tolop thiengna phangiba je streamline tawhon biba je akoi association ani gi achetpa demand
Paumusinga unaba aduda Trained Nurses Association of India Jenims branch ke Publicity Secretary Yongkhaibam Sultanana Jenims ke staff singe July tha faba tolof phangkhre staff singe tolof degi tha khudingi National Pension Scheme gi damakta ka horiba senpham de chahi ama hena diu thamle matau karam na tha khudingi ka horaba senpham adu diu oina thamlibano punna kaya thikhre habana singba scheme asigi maramda karisu khangandre diu ka hena lebana maram oraga manung matam sadana staff lekhidabada yaurokpada pension scheme asigi kanaba karisu phangdriba asi miyang sangadabani haike employee मैम की फ्यूचर से करीनो बा सैलरी फंगदबे मथकता एखोई फ्यूचर की दमकता होल तौजरिबा एनपीएस फाउदा अदुम डिपॉजिट तौबिरक्ट्रे कंट्रीब्यूट तौबिरक्ट्रे एखोई देगी पैसा दे अदुम डिडक्ट तौरगा मोइने एखोई द पीबा एरियर से हाइदि एरियर फंगदबगुम बनेबा नोशनल इशू अप्लाई तौदे अदु 7 पे द एखोई असिकि मतिक मांगजख्रे हौजिक स्टेट ना लौसन खरबा मतुंग देगी एखोई सैलरी से था अहुम मरी अदुमाइना अदुम पुंसन पुसल एखोई सैलरी फंगे एजुटेशन स्ट्राइक तौजबो सैलरी अमता फंगद्रे एखोई इमरजेंसी सर्विस ने एखोई लेप लेतन अदुम ड्यूटी तौजरी मखाताना मियाम के दमकता अदुम ड्यूटी तौजगे मैम के दमकता अदुम कथोकजगे सरकारना अखोई फंगम थोप राइट सु पीबीयू हाइबसिन Prime Minister ki Khongsul asuna Manipur positive oiba awon mama purakani haibigi thajaba lai haina wangkhai SC gi MLA Thangjam Arun Kumar na sargam gi kuntham de subama pokumon gi mari lenana Paumis na phongdokre Manipur Press Club ta pangthokiba thoram aduda Art and Culture gi Deputy Director G Dharmadas Retia Commissioner Art and Culture Mongjam Joy Social Scientist Dr Dhanabil Raisham ISTB Network ki President Laitan Them Tombi Project Consultant Nando Soibam Sargam gi President M Dhananjoy na singma saruk yakhe thoram aduda laikhidraba sargam gi thopurama singi photo da lai sukat pagaloina Simet ke makada puthokpa aikoi gi phajaba saktam kauba audio phone ke tormasig mari lenena Thangjam Arun Kumar makha takibada Manipur gi irang hek hobadagi wa amata ngangdana lakraba matung da tha sig tara humdoida Prime Minister masa lakani hariba asina miyamna wanriba kohanba kariguma kharde hairamgani haibege thajabalai mahakna phongdok lama wafam gi matung ina Manipur da tangdu laitaba purakpa ngamgane miyam gi awaba koknaba wafam thamlamaga lenena hojik popular government laitriba asisu athubada laihanaba thorang gani habiki chuthajaba thame artist singa thengnariba awaba paladuna mahana makha takibada Manipur da irang ama hek thorakpada ahan ba khongjang oina harau komai thingmana artist singda sauna chaiteng piri artist singda haktengana chaiteng piba thabak sing khara makai komthopa yabra haibasigi lambi thibinasi haike Prime Minister ama Bharat ke dumba वाइदगी मकोगोइबा पॉलिटिकल लीडर अमना लाकांदा कोगी मणिपुर की सुसी यंगसिलगनी हाइना हारबनिना सोइदन सुलानी हारबने सोइदमकी पॉजिटिव ओइबा वाफम खरदी सोइदन तमकदराइना कोई थाजबदु लेजै दमा लाकांदा कोगी शांति की लंबीदा रोपंगमगदरा ngमोइद्रा हाबदुदी माना थमैबो वाफमदुदि येंगाकांदा कोई मैम पुनो नामिनबमदि चंगनी हाइना थमजगे High Court of Manipur ke Chief Justice Town State ahum gi anoba Chief Justice hamnaba Supreme Court ki Collegium na recommend tokre Patna Meghalaya amadi Manipur State ahum asigi High Court ki Chief Justice oinaba Union Government ki Judicial Appointment oina Supreme Court ki Collegium na recommend tokraba sing adudi High Court of Manipur ki oina Madras High Court Justice oiriba Justice M Sundar Patna High Court ki oina court asigi hojik acting Chief Justice oiriba Karnataka High Court ki Justice PV Bajantri Meghalaya High Court ki Chief Justice oina Kolkata High Court ki Justice Somen Senbu recommend tokre haire Supreme Court ki Collegium na recommend toriba Justice Singh Center ki approval phangbaga High Court ahum asigi Chief Justice oina athubada sas purba yai haire amaramda High Court of Manipur ki Chief Justice ke Somasekhar laliba tangtara ga nithoida Chief Justice oina thabak matam loregataba oibana athuba matamda High Court of Manipur ki anuba Chief Justice amana thabak punabagi thabak paikhalakani haibigi pau asina makha tari Nagaram the Labor Little Clinic ta Choledocel Cyst Excisions by Laparoscopic Surgery plus Hepatico Dote Stomach Maipa na Pangthok to na lamdam asigi miyam the advanced GI surgery pibangamba awang nopok lamdam gi advanced hospital sing manung da ama oibangam le haire advanced GI surgery pangthok kiba aduga mari lenana surgical gastroenterology amade GI oncology gi head doctor AD Saramana stera the open GI surgery aduma pangthok nai adubo laparoscopic ki holgi onadi pangthok nadri masi lebak asigi mafam singda yamatang na
ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯁꯔꯖꯔꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯦ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯅ ꯄꯥꯝꯕꯩ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯄ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ 6ꯂꯛ ꯁꯨꯕꯅꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯔꯕꯤ ꯑꯃ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯗꯥꯏꯒꯅꯣꯁ ꯇꯧꯕ ꯃꯇꯝꯗ ꯂꯤꯚꯔꯅ ꯁꯨꯡꯕ ꯕꯥꯏꯜꯅ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯁꯤꯁ ꯑꯃ ꯂꯩꯕ ꯊꯦꯡꯅꯈꯤ ꯄꯦꯁꯦꯟ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 8ꯇ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯁꯔꯖꯔꯤ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯅꯨꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯗ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯈꯤꯕꯅ ꯁꯤꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯈꯤ ꯀꯔꯤꯒꯨꯝꯕ ꯁꯤꯁ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯑꯣꯔꯒꯥꯟꯗ ꯀꯦꯟꯁꯔ ꯐꯣꯝ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯂꯝꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯛꯇꯔ ꯇꯤꯝ ꯑꯃꯅ ꯄꯨꯡ 5 ꯔꯣꯝ ꯆꯪꯅ ꯂꯦꯄ꯭ꯔꯣꯁꯀꯣꯄꯤꯛ ꯁꯔꯖꯔꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯕꯥꯏꯜ ꯗꯠꯇ ꯂꯩꯔꯝꯕ ꯁꯤꯁ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤ ꯂꯣꯏꯅꯅ ꯒꯣꯜ ꯕ꯭ꯂꯦꯗꯔ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯁꯣꯛꯆꯤꯜꯂꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯦꯁꯦꯟ ꯑꯗꯨ ꯑꯣꯕꯖꯔꯕꯦꯁꯟꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯕꯥꯏꯜ ꯗꯠꯇ ꯁꯤꯁ ꯂꯩꯕꯒꯤ ꯂꯩꯅꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯊꯦꯡꯅꯕ ꯂꯩꯅꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯌꯥꯝꯅ ꯆꯪꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯅꯔꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯅ ꯑꯦꯗꯚꯥꯟꯁ GI ꯁꯔꯖꯔꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯉꯝꯕ ꯑꯣꯏꯕꯅ ꯑꯅꯥꯕ ꯑꯁꯤ ꯂꯥꯌꯦꯡꯕꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕ ꯑꯗꯨ ꯇꯪꯈꯥꯏ ꯍꯟꯊꯅ ꯂꯥꯌꯦꯡꯕ ꯉꯝꯂꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯟꯊꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯃꯤꯡꯗ ꯀꯩꯊꯦꯜ ꯁꯥꯕ ꯌꯥꯔꯣꯏ ꯃꯇꯝ ꯈꯔꯒꯤ ꯁꯥꯈꯤꯕ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯑꯊꯨꯕꯗ ꯁꯤꯗꯣꯛꯇꯨꯅ ꯅꯧꯅ ꯁꯥꯔꯤꯕ ꯏꯃꯥ ꯀꯩꯊꯦꯜꯗ ꯍꯣꯡꯖꯤꯟꯅꯕ ꯕꯤꯁꯅꯨꯄꯨꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯂꯨꯝꯂꯥꯡꯗꯣꯡ ꯏꯃꯥ ꯀꯩꯊꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯗꯨꯅ ꯆꯤꯌꯔꯄꯔꯁꯟꯗ ꯑꯏꯕ ꯖꯦꯔꯦꯜ ꯄꯤꯁꯤꯟꯅ ꯀꯃꯤꯇꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯗ ꯍꯥꯏꯈꯤꯕꯅꯤ ꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯐꯝꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ मचोई फमनरगा पोत योनखिबदगी बिष्णुपुर कैथेलगी मपू पांदबगा मानरकले बिष्णुपुर इमा कैथेल असी अगस्त की तांग 10 मणिपुर के गवर्नर लुसिंगदुना संगादुना मियाम द खुसिनरमलबने मचोई फमलिबसिंग पुल्लगा फमनबियो कैथेल संगा द्रिंगाइद मतम खरा सिननबा साकिबा टेम्पररी मार्केट असी कैथेल असी संगारबनिना सिदोपिरो हाइबदा चेयरपर्सन लाग निंगथौ काब निमित्ता मीटिंग अमा फमलगा खनरगे हाबिगी पाखुम पिरके बिष्णुपुर कैथेल द मी सिनबा मफम ओइबना मफम सादना दुकान साबा तौबिगनु कांगलु अमतेगी मिंगदा कैथेल नत्रगन दुकान अमता साबा यारोय बिष्णुपुर म्युनिसिपल काउंसिल ना ngami mataगुमना कमिटीदा साफु अमता पिरक्तनबा अकनबा वाफम थमलम्मी हाइनसु nganbina makhatana phongdokhe मनुंग चंगसलैबनी कक्पगी एरिया लै हाइदना हुजिक नाकल अनीदा सागतकनी हाइदना पाव अम लैरिबसे मसी दुकान सागप यारोय टेम्पोररी ओइना सागप तारगजु ऑक्शन लागोदबनी मियाम ममांगदा हाइबसिम अखोय थम्मे बिष्णुपुर नत्रग लमांगदोंग हाइना हाइरिबल लमदम सिदा जात अमगी कैथेन थम्ब यारोय पुलप हिंगमिनगदबनी हाइबसे मसिन अखोयगी अरेप फिबमनी अतोप कैथेन ममिंग अम थोलक्तना जात अतोपगी नि गाइना तौरक तारगदी म्युनिसिपालिटी सिदा लैरिबा मिपुंग खुदिंग मंगना मदु याबंग ngमोय हाइबसे मसी कैथेन इमाजिंग अरेप फिरेमने हाइबदुमा अखोय इरगा थममे लाइबा मंडे सिदा सोइदरमकी मीटिंग फमगनी अदुगा लोइनना हप्ता अम थारगा खैदेनजी होंजनबा होनरगनी हाइबसिमा सेंगना हाइनरगा ngasi थोगलैबनी म्युनिसिपल काउंसिलना इमाजिंजी द धब नुंग तौरक तारगदी मदु म्युनिसिपल काउंसिल की मराई भक्तिबनी अदुगुमा खोन अकन थारगा किहनबदी तौरकनु हाइबसिमा जो खै थमजरमे वर्ल्ड सुसाइड प्रिवेंशन डे का मरी लेना पुनिंग वाखल की अनाबसिंग लेरप मतम द करम ना कंट्रोल तौगनी अखंग आइसिंग करम तानगनी डिप्रेशन नारक्तन बकरी सिन थरांग लखतकनी हाइबगी मतंग वन डे मेंटल हेल्थ अवेयरनेस कम स्क्रीनिंग प्रोग्राम ngasi कामोंग यूथ वेलफेयर क्लब अमदे नेशनल चाइल्ड मिशन मणिपुर खुसम नदुना कामोंग मैसनाम लेका इमा पांचोबे संगना पांगथोखरे अवेयरनेस प्रोग्राम अदुदा मियोय चामरोमदा सरुक याखी अमदे मियोय कुलरोमना मेंटल हेल्थ के स्क्रीनिंग तौदुना NSM की माइकेदे लेमना हिदा लांगथोक सिंग यनथोखे लोइना अवेयरनेस प्रोग्राम अदुदा एल्डर लाइन नेशनल हेल्पलाइन फॉर सीनियर सिटीजन्स की टीम से लाक्तुना थरम मसिदा सरुक याखी डिस्ट्रिक्ट एडमिनिस्ट्रेशन चांदिल अमदे डिस्ट्रिक्ट चाइल्ड प्रोटेक्शन यूनिट DCPU के मियंग मखादा जोनल एजुकेशन ऑफिसर ZEO चांदिल का पुनः खुसम मदुना चाइल्ड राइट्स एंड रिलेटेड एक्ट हाबि हिरमदा नुमिनिनी की ओब एडवोकेसी एंड अवेयरनेस प्रोग्राम अमा चांदिल की मल्टीपर्पज हॉल मिनी सेक्रेटरी दा पांगथोखरे थरम असिदा ADC चांदिल MD फिरोज खान ZEO चांदिल रांगभुंग स्टारसन अनाल अमदे CWC चांदिल की चेयरपर्सन TS रेंगथांग वुनटोना सिंगबना मरुब मियुसिंगना सरुक याखे थरम अदुदा DCPO चांदिल
Babuna Dangmaina Taramasi Maru Ena Mahiro Singh Tapi Tambidiba School Gi Oza Amadi faculty members Singi the Makta Pangtopane Oza Singh Nasal Raski Matang the Mamutana Kangba Yana Matok Dai Masina Mahiro Singh Action Bada Aso Mateng Wegadoribani Haike Jadi O Santel Rambung Starson Analna Angang Singh background social status Amadi Makwigi Rising Kai Kumnagadabani Oza Amadi educators Singna Angang Singh Ek Amadi Logi Matangda Kangzinduna amasung implement tawduna makhoi yaifanaba thabak thoram sing pakhat kadabani haike ADM Chantel MD Feroz Khana angang haibasi nation asigi yumbi oibana makhoi afaba lambida lamjing ba yana mathok tai angang singi leiriba ek amadi lo sing asi khangjin ba mathok tabana district administration DCP Yuga khusam maduna thoram asi pangthokpane thoram asida saruk yaribasina resource person sing dei khangoriba sing asi mapung fana thabak poina pangthoknaba honabada kudong sadaba leiraba sumari lenaba da hangbiyu haike thoram asida Justice Act Prohibition of Child Marriage Act amadi Pokso Act ki matangda technical session su pangthokhi All Hunfung Tang Association at Ahata Amade Hunfung Katamnau Long Ice Ke Elna Hozik Patigru College Urkulge Sengwa Sagalive Academic Block 100 bedded boys hostel Amade 100 bedded girls hostel ke Piom Yangsin Kibagaluina Hiramasida Governor na Ahename Yang Sang Naba Puning Sing Silagli Ahata ge President Some Renglangna Urkul District ki one the government ki college asi Patigru College asi Kaktani Academic Amade men get asi lising ani kun humdul dalo singadabani adubo Hozik Faba Mapung Fana Losindre Lesini Kungamanga July Taragamai the Pangcho Kiba Disagi meeting the executive engineer Mobe Nadisingani Kungamangagi Augusta Fava the Mapung Fana Losingani Hanataza Pikiba Lake Rabani Adubo Housing Fava Losindriva Asida Governor Miyang Sambio Hari Mahana Makata Aduna Housing College Asida Mahiro Lising Machama Traganipan and Roll Tore Adubo Classroom Masing Sudavana Sabul with Pumsing Asida Mahiro Sing Class 30 Hari the Masida Housing Sangaliba Boys Amadigas Hostel gave Pim Yangsin Bada Mapung Fana Losindava Tenga Luina quality Ningtina maintain Togdaba Amadi Tabak Kusu Ashida Pin the Bafongduple Patrick Gay Principal Dr. Rinka How Horamna College Asigi Lagadaba Oza Masing Sudri Adabu Mahiro Singh Yanaga College Asima Pumfana Talaina Ba Wana Potnari College Asi Men Town Digi Lapna Labana Maram Oraga Mahiro Singh College Lapada Kudungsa the Busing Mayok Nari Kudungsa the Basi Kokana Lucinda Ladiba Hostel Asi Atuba de Lucinba Mathok Tari Amade, Sango Sagali Busing as quality Nikin maintain Tog the Basi Pende, Myrosing a Tenor Kudongsa the Busing as a Kokana Marina Busing Ehenom Yang, Sagna Puning Sing Silla Clay. The quality of the construction of the boys' hostel is not that satisfactory. The work progress is also very, very slow. So I urge the authority to complete the boys' hostel as well as the girls' hostel in time so that the student will have opportunity to stay in the hostel, which will minimize their expenditure as well as they have more convenience staying here in this hostel and then attend colleges without any further problem. District Administration Impal Iski Makada Sombong Subdivision Makada Labor Patalian Nataba Mapam Karada Sarama Structure Sing Eviction Tokre Sombong Subdivision Team Amana District Administration Impal Iski Yatang Makada Ningtina Marking Amasung Demarcation Taramatung the Ain Yuamada Saramba Mapam Sing Adu Eviction Tokevane Chatakiba Eviction Adugi Matana Sub Deputy Collector Sombong Sapam Nirva Amasung FCC Headquarters Sombong Nongtombam Padama Mesona Wafam Kaya Fongdora Thangi Nimita Maniputa Lakadro Prime Minister Narendra Modi Kongsat Ke Section Thrang Lokatpa Wenangasi Ayokodom Popimia Lekai the Tibu Humaki Tabak Satakre Police Teki Pangba Pauda Bisum Police Commando Amasung CRPF Ki Apun Makambu Amana Nambol Police Station in the Police Personnel Sing Yauna Ayupung Taruk Tara Helakpadeki Pungtaret Makai Fawa Yum Yakagani Torom Sanguna Mui Samagamari Verification Toke Mifame Pundi Yauki di Hari How's the program like that? Break Amaluminasi. Honglagli Punsiki Lambisida, Areba Chabaya Bamakai Sashinari. Adon Hidak Langta Kayama Sada Bayarakte, Sashi Libasingduna Adongi Liberda, Kayam Sokali Kambibra. Libernabu Soklaba, Saning Tangimba Powdaba, Puk Nungaitaba, Kong Hamba Nungairataba Amadi Kuzukumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Tada! Give him a key, Other become more. Sige yun say, next time din na check sin na laksi lagat ham ko banine. Dadarang se
जुहार हाबगा अमत कीदरबो असुमना मयामना मचलबो ngapshandugum masigi yumasibu asoyangan kokadabagi extic DMT na ngapseli extic DMT jor habadi ngakokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena angle adli extic DMT strength is in the quick wow soccer company gi crown makerel Chahi Yankai Suraba Soccer Company ki Crown Makerville Hauzik Market ta phangbiragani Mahaw yamna leiba pisu yam chawba Crown Makerville saman mayamsu mahaw yengbiyu Crown Makerville Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhol toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance kayraklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling birak tuna, kudong jaba asilaw biho, ako ba marol kitama, contact number asita, paubiro. Break itung da makha taba pawda Delhi da leba miyoi amana mahima sing tamhangani haiduna thajaba pibadege sahi trak nimpan sudriba minor nupi masa ani ahlaman yauduna Delhi satna naba lakpode anti human trafficking unit na Imphal airport ki detain ta hore haire district child protection unit Imphal west ki phangba pawda singjama PS ke child welfare police officer na lusingba official sing nan pi masa ani adu child welfare committee Imphal west ta puthopaga loine na committee na child care institution amada aswe angam thokdana ba thamkre marilena ba police authority na hiram asida thigatuna action lokna committee asina khangan kre Tamil Nadu Forest Division na raising and accelerating MSME scheme gi makha the bamboo and can handicraft item sustainable turmeric amadi bamboo sweet processing packaging haibas namid humni gi oiba capacity building training program ama Tamil Nadu district headquarter dangasi dagi hawdokre toramadi Tamil Nadu district forest officer Kharibam Hitler Tamil Nadu range forest officer Joel Gangmai Kundrapam Johnson amadi a Prameswar na singbana maru mi singon saruk yake tongan tungan wanglos na wangang ki thoram adu da nupana pipuna trainee kunthani thoina saruk yake Zonal Education to Office Zone 3 Thobalna District Administration Thobal Department of Education S Samagra Siksa Manipur Amade Divisional Forest Office Thobal Kusam Maduna Atopam Thobal Atopam Maka Lekai Amadi Thobal Sangtem Kong Manung Gap Haunariba Interbiles Road Ke Paring the Usara Kaya Thakre Ek Pair Make Nam Plan for Mother 2.0 ge saruk amu oina khangbo kendagi MLA or Sujok Kumar yauna pangthokiba ujara thaba aduda saruk yakiba samaga siksa ge district project officer ge thausu puriba jadi o zone 3 Thobal y achoba na lepak asige mahausa ge khalngang na thamnabagi pandamda thoram ase pangthokpane ngasi thajiliba upambe sing ase Japanese ki Miyawaki style da yamna kungna tharaga microforest ama semnabagi moongda thabane lebak ki mahausa ge phibam kaithalagde basi dagi kalhuna ba haibasi aikoi khudimaki thaudang lei maram asina uchara thaminasi hana miyamda appeal tokhibaga loinena saruk yakiba club organization oza amade mahiro sing basu thagat perform dokhe National Green Tribunal Initiative and Guidelines ki miyang makha dalwang samam gram panchayat hangang city block na sinula solid waste management amadi plastic pollution haiba aside awareness program ama ngasilwang samam ya lekai community hall da pangthokre thoram adu da Imphal East ke deputy commissioner Laren Lapam ne Vidita Devi luwang samam JP ge chairperson Sanjanbam Angau RDNP argi director Umananda Khetri Mayum ADM Imphal East Rajkumar Dayananda CEO Imphal East Dr N Johnson SDO Porongpa Sapam Joten BDO Hangang City Block Elambam Amutway Nasingba Mihoisna Mario Miosing Saruk Yake awareness program aduda luwang samam GP ge manung dalaiba tongan tungan miyoi kaya na saruk yake thoramasiga mari lene environment kannaba honabada yumpham oiba samudon artist association na putoba hu puba nungsit haba sumangila amasu miyam na kudol tamke luwang samam GP ge chairperson Sanjambam Angongna luwang samam GP ge manung dalaiba yumthong singdagi nomada puthorok liba solid waste azim mafam sana thamlaga NGO amana solid waste sing asilaw khotlaga margin ge mafam amada thamle luwang samam da leiriba miyam solid waste sing asma pham chana thambiyu luwang samam asi asang batana thanba lu nan ba lamdam ama ohelasi haike
सिंगदा कोना हाइबसी तारक तब मयामदो मोय आर्टिस्ट सिंगदी मखोय मेसेज पि मतम द प्रजासी ज्ञान तागनी हाइबति खनबदि कोइना प्रजा त सुमाइन मेसेज तौरगा कोइ ग्रीन कोइ लॉन्ग जमजे मॉडर्न विलेज अमा वोलबरिना कोइ मसे अमुल काइसे लुनाना थमनबि दमकता कोइ सुंबा ngasi program asi pangthokse World Hepatitis Day 2025 pangthokpagi saruk amok oina District Health Society Thawal na sinduna viral hepatitis at real recovery home habasida 1 day free screening and awareness program among ngasi Thawal College Road ta pangthokre tharamaju da Dr. Y Nokul si medical officer Thawal Dr. R.K. Kamala District Nodal Officer NVICP CS Basanta District Program Manager District Health Society Thawal amadi AK Herozit founder real recovery home na maru eba miyosing saruk yaki tungan ba wangang losin hepatitis ki maram da wafum kaya thamki tung hepatitis B amadi C ge free screening camp pangthokna miyoi yangkhai rom da screening tawi khudong sabasu PK Security Force na tungan mafam sindagi lalo lup mari gi kadar mari fare hairi police control room dagi phangba pauda thasi gi tara da langthabal kunjamaya lekai dagi pripaki kadar langpo lapam sana tomba chai ni fuga mathoi masa gi mayum dagi fagat ke mangon dagi magazine chaba 9mm pistol ama phangke numira simak da tingri lamkhai dagi RPF PLA gi kadar ama su fagat ke fagalaba miyoi asigi maming khundrapam malangba sahi yangkai awang wabagai awang lekai dagi ne sunusify awang lekai dagi Kwering lusingba UNLF ke kadarani haiba oinam nau bi maitai sahi kungama pan masagi mayum digi fagat ke tha asigi mapanda wangkai andro parking digi ke CP tabang an bagi kadar ing thousand sunil sahi kungani pan chuchan pulike saiko jion bhang digi hojikna morang laisoi singkha da leiba mi asi fagat ke haire Mai laktaba amasung standby generator yadabadagi ngasi ayapung nipan minit yangkhai dagina pung 10 minit nifuga manga faba ISTV network ke signal pibangam khidre masigi damakta ISTV network ki makedige nuaitaba phongdok sari loinana customer singna warok bidana basotning singjare ngasi lusingba singna lamyambe irabot komna mare pak manamdam nungsiram labadi hojik tholiba irang asi thoklam loi haina kanglei yelho senga ki president nongthombam sanahalna haikre ngasi kanglei yelho senga amadi laikon upper primary school kongba makha nandibam laikai na punna sinula sama kunngama pan suba iraboling sing thabum tharong mari len lamyambe irabot na barmada khongda kibo nimit thorom da haikibane thorom adu da use kon longsub gram panchayat ki pradhan konsam munindro kanglei yelho senga ki president nongthombam sanahal laikon upper primary school gi headmaster Wangnembam Govin ward number 1 usikon nungsup GP gi member amaksam sana hanbi amasung kanglei yellow sanga ki advisor sorai sam ratan saruk yake kanglei yellow sanga ki president nongthomam sana halna lamyan bana irabona manipur da leiba yatraba matamda baramad khongda kibo nimit ngasi oibana tharamasi pangthokpani lamyan ba asi marepak maram dambo nungsijaba amadi jat bichat khaidaba manaba khunai amasian nabu honaramba adugamba ngasi gi miyam gi lusingba sing asuna irabot ke tung induna honaramba tarba aikoina wariba amang amaga nungsinadaba asi thoklam loi haike tungda laikona par primary school ge mahiro singa lamyam irabona iramba awaba ahingi amamba koktuna ning tambagi nimit lakle haiba isai asida jagoi utke irabot toina kathokpa thamoi chengna kathokpa ji leiramagadi akoi hujik tangdu leita dana choijaina raga amana amagi watana dadana eba akoi angam mathobo oiro praja singbo oiro unna Tana dana amana haire amana tade amana habi sitam tawdri baje hojik tawdana lei baje irabot kumba thamoi sengba kathok baji leiramagadi ngasi ge akoi ge ima leiba ji yam nuksinana amaga motinana amaga mateng panadana yam chauna chakhot minaba leiba ma oirangani habi thamni ICAR के इंडियन इंस्टीट्यूट ऑफ हॉर्टिकल्चर रिसर्च की हेसारा घट्टा लेक पोस्ट बेंगलुरु दा पांगथोप यांखै मा पलक सुबा फाउंडेशन डेदा मणिपुर की अहान इनोवेटिव फार्मर अवार्ड फंगलखरबा बेसुबोर अवांग लाइकै वार्ड नंबर 2 दगी तखेल लंबम बुंगनाबो केवी के उलोगे हॉर्टिकल्चर दा सब्जेक्ट मैटर स्पेशलिस्ट डॉक्टर पी बेजियाना तरामना ओखरे बुंगनावना ग्रेजुएशन लोरब मतुंगदा मना मसिंग थाबा अमदि ट्रेनिंग कया यावरुरगा लोइनेना IISR ना पीबा माही मरोंग केवी के उलोगे सब्जेक्ट मैटर स्पेशलिस्ट डॉक्टर बेजियाना पिरक पमरु मरांगे मखल सिंह थादुना पोथो मरांग काइना पुथोकना लौमी सिंगे इनकम जनरेट तौनबा लमजिन लमताक पीबा असिबो सखंगदुना इनोवेटिव फार्मर अवार्ड असि फंगलकपनि हाइके अदो थाइबो पोसे मैदान बिजादा अखोइना मु फजना तौरी हाइबो एक्टिविटी दो अदुम टाइम टू टाइम दी दुम फजना थाबीरगा मदिगी मैदान न मु रेकमेंड तौबीरगा आइगी से थाबीबनी अदुदुगा ngasi आइगी एवार्ड सुमाइना फंगजरकपनि
Dr. Biziana progressive amade practical farmers singa tawbu yaba thabak tawduna income generate tawbu yare KVK ulona farmers singa training kaya pibatana tana maru marang kaya yentholiba asi masana masaba thabak pizana bane maramasina thabak phangdriba naha singa thabak pizana ba honrasi haike matamgi मखोइनसु अखोइगी सरकारगी थबक ngaibagi mahuta koina farm tawbasida ija thawai haksang yauna tawragadi moise adum अखोइगी self employment generation lomda laaga masana masa thbak pijaraga senda lamida अखोइगी चटपसिदैसिदा अचौबा अखोइगी achievement ama oini haina aina farming community or अखोइगी naha macha singsida asigumba paudam sei thamjage Pambaina lusingma UNLFK Lami Sanlup MPA officer Lieutenant Sagol Sem Loizing Allies Bosa sector Barmapan gi ayukta masagi anab amana party kilo resident ge base camp amada laikidra haide Lobasik Department of Publicity and Education Secretary Charai Romba Thoksom gi serol amada Loizing laikidabada party amade masigi Lami Sanlup MPA na laikidraba ningtam Lami asigi mafamda yauri kai khumna ba utpaga loinana awaba phongdokre Sagol Sem Loizing langatel maya laikai dege laikidraba S kunjo amadi apopi laikidrabi S Tombi ki masanu fane Loizing party ge akhanaba thabak amagi damakta kilo reason ge base camp amada second in command ge thodang loduna lerakibane Lieutenant Loizing naha oina marepak mafuru punung sijaba imaleba ki damaka thawai ka thopang pamjaba miyoi ama oina party da yarokhe mahak thaksikaksi phajaba mathau masak khangba party na sinaba thawak hekta pangthoknaba honabada natana Party ki damakta maha ke punsi gi aroiba mikufa ba kathokduna thodang lokhiba MP gi asangba officer amane mahana laikidabada maha ke loinabi amasung nungsiraba pikleba masanupi ani amasung masanupa ama thambirame mahagna manumatam sadana laikidaba asida maha ke imung manung amasung marum apang singna thengna horiba awabada UNLF amasung masigi lani sonum MP ena thamoi sogna saruk yari haire Union of Social Upliftment Club na District Health Society Imphal East District NCD Cell Imphal East AAM Khurai Sajor Laikai Laiwangma Haino Makong amadi Haikuru Makonga Pun National Nomagi Eba Lem na lai magi kem ama lamlong kathel da pangthokre kem aduga mari lena club ke general secretary Thoksom Suresh na leba ke amadi imung manungi honabada layang changa chatun layang magi matam phangdrabi ima Kaithel family be ima singi damakta akhanana yanglaga lemna lai me khudong saba asi piduna ima singu masamu fana thamnabagi pandam da pangthokpani hairi maru oina ima jing asi masamu fana kogi khunai asi gi oina so thodang lawraga lakpira ba kogi kaithel family ima vel sing sina narakpa matamda makoi katana tana imung manung kogi awaba kyam thengnaba asumba mayam se thoktanaba makoi da hospital na sala layeng bagi matam su phangdaba yungi kogi kano pungnaba honaringai dai tare no adu maramaduna ai basing asida imagine gi wena mating kharada orsu akoina makoibu health kemasidi hon laga kogi makoida laiba layang lana layong sing edo khangto ka da matam sana akoigi yangu busna hena phaba kano su oibanina madugi da mata koi sinjaban Federation of Civil Society Organization Fox Manipuri ke Sugnu branch hangdopaga loina branch asigi thomising Fox ki head officer lub asigi acting president BM Yaima Sahana wasak lokre branch asigi president hoina angom manikanta general secretary oina mayang lambam nabasandra organization secretary oina hizam naresh khankre Mapan Suba National Differently Able Persons Singi Basketball Tournament Saruk Yarobe Sakpram Lokesori ki team na runners up ke position ropada Singama Thak Young Learners Club ke mera paibi ima singna taram no oktuna punin thagot kre matung dosu henamai papo resano haire Manipur Yogasna Sports Association National Level September Tara Marida Manga Suba State Level Yoga Championship Sagulban Tera Amodon Community Hall the Pangtholagane State Championship Asi Yogasna Event Tara Traditional Artistic Single artistic pairs rhythmic pairs forward bend backward bend twisting leg balance hand balance amasung supinda pangthokane sahitara dagi hauduna sahit yankai manga fapada leiba yoga sanaru singna sub junior junior senior master gi senior ABC A's category da saruk yaba yagani hariba state championship asige junior amasung senior C da medal fanglaba sanaru singa laklaba September kungani panda Vijayawada Andhra Pradesh da pangthok driver national championship na Manipur gi muhus sinaba training tawduna thagani haire hauding asigi sanabage pau aikoi gi senior sports journalist Baying Thajam de ki lobirase Imphal East District ki Young Pioneer English School na sahi tratin makhagi nupa macha amadi nupi macha gi State 11 Jawaharlal Nehru Jeno ki tournament ki champion oikre
Manipur Sarkar gi Department of Youth Affairs and Sports ki meng makhada ngasi dagi sahi 33 makhagi nupa masagi tim ani sahi 33 makhagi nupi masagi tim ani amadi sahi 35 makhagi nupa masagi tim ahum punna tim taren saruk yaduna Kumal Lampak Hockey Stadium da Stelaben Jawaharlal Nehru Zen Hockey Tournament hokre hokdopagi thoramda Manipur Sarkar gi Youth Affairs and Sports ki Secretary Naurem Pravin Department asigi Director Mayengbam Bheto Olympian KSS Thoiba Youth Affairs and Sports Department ki Deputy Director Olympian S Nilakanta Sharma Olympian Susila Lingmabam International Boxer L Sarita Youth Affairs and Sports Department ki Senior Finance Officer and Parithoy Namadi Department asigi Assistant Director L Anita Sanuna Thormapusing Oiki Tournament asigi ngasi sanakiba sahi 13 makhagi nupa masagi aroi bam matchta Imphal East District ki Young Pioneer English School na Kakching District ki Kakching Higher Secondary School bu Panjal manga amada maitiba piduna champion oikibane Imphal East ki Young Pioneer English School gi mai pakibgi Panjal singadu A Suto na Panjal ani sanki Atopa Panjal ahum aduna KSI Silver Sun KS Langman Bamadi CI Suraraj na sanki Match asida maiti kiba Kakching Higher Secondary School gi matangarba Panjal aduna KSS Paresh Kumar na sanki amaromda category asigi nupi masagi ngasi sanaki baroi ba match sasu Imphal East District ki Young Pioneer English School na Kakching District ki ADL English School Wabagai Langkhaibu Panjal Taruk Amada Maitiba Piduna champion oiki Imphal East District ki Young Pioneer English School gi mai pakbigi Panjal singadu A Angelica na Panjal ahum sanki Atopa Panjal ahum aduna CS Jerina M Prinja Amadi El Helena na sankhibane Kakching District ki ADL English School Wabagai Langkhai gi matangaraba Panjal aduna Ai Santi Rani na sanki amaromda sahi 35 makhagi nupa masagi ngasi sanakiba match na Imphal East District ki Young Pioneer English School na Kakching District ki Lamjau High School bu Panjal manga sinoda maitiba pikre Imphal East District ki Young Pioneer English School gi mai pakipiki Panjal singadu TS Edition na Panjal Mari amadi N Pai Khombana Panjal ama sanki Hayeng ayuk pung mapan tabada sahi 35 makhagi nupa masagi ahanba match waina Kakching District ki Lamjau High School amadi Thobal District ki KM Blooming Higher Secondary School ga sanagani ani suba match nungtil pung 3 makhai tabada Thobal District ki KM Blooming Higher Secondary School amadi Imphal East District ki Young Pioneer English School ga sanagani Parents sing moi putaki tambiri boza sing coaching sigi aspect simai amna serious hoina lahoni maram disidagi Manipur represent tawre saluraga ada sahi hele adagi then atopa ground da disqualified tawsi yamna ningba kaini ngai ni siguma thokdoksi thoktana bai khoi meam punno hona si hedi sai meam thamjari National Rifle Association of India gi meng makhada tha sigi tang nipan dagi Mizoram gi Aizol da chathariba tarani thoi suba North East Zone Shooting Championship ki meter yankhai gi junior men individual gi small bore free rifle prawn NR Championship ta saruk yariba Manipur gi shooter Nomaithem Jubaraj na score sangwa yankhai mathoi loduna ahanba position ta khi Meghalaya gi Hambiban Shuklam na point sangwani phunipan phangdun ani suba ta khi meter yankhai gi MQS ki pangthokibada Manipur gi shooter Naurem Govinda Maina score sangwani phumari phangdun ani suba ta khi category asigi masterman individual gi pangthokibada long jump hector na point sangwa yankhai manga loduna ahum suba ta khi youth men individual gi pangthokibada Nomaithem Jubaraj na point sangwa yankhai mathoi phangdun ani suba ta khi meter taragi sub youth men individual gi air rifle NR Championship ta Manipur gi shooter Joel Moirang Them na point sahum yankhai taruk phangduna ahanba position ta khre meter taragi youth men individual gi pangthokibada su Joel Moirang Them na score sangwa yankhai taruk phangdun ani suma madi category asigi junior men individual gi pangthokibada su Manipur gi shooter Joel Moirang Them na score sahum yankhai taruk phangduna ani suba position ta khi championship asigi ngasi marini saba numit ki hojik phawbada Manipur na gold ani silver manga madi bronze ama purna medal nipal loduna chali delgi meng makhada mamang tha gi tang kunthra dagi team taruna saruk yaduna sports complex Sandel Khistran ground sathariba DC Sandel Trophy Super Division Football League ki
ngasi sanakhiba ahanba match ta Sanden Kholen YC amadi Kapam DC goal amabam chanaduna draw satkibane ani suba match ke sanakhiba dasu Lambung YCC amadi Khongjen YC goal amabam chanaduna draw satki amaromda association asina sinduna tha sigitang ani degi ground asida team tarung nagrubani thongna khaidukuna chathariba DC Sandel Trophy First Division Football League ngasi sanakhiba match tana Damjol YC na Sapi Korong YC bu goal amasinoda maitiba pikrai DC Sandel Trophy Super Division Football League ki ngasi sanakhiba match animak draw satkrai District Sports Association DSA Sandel gi meng makhada mamang tha gi tang kunthra dagi team tarungna saruk yaduna Sports Complex Sanden Khistran Ground sathariba DC Sandel Trophy Super Division Football League ki ngasi sanakhiba ahanba match ta Sanden Kholen YC amadi Kapam DC goal amabam chanaduna draw satkibane ani suba match ke sanakhiba dasu Lambung YCC amadi Khongjen YC goal amabam chanaduna draw satki amaromda association asina sinduna tha sigitang ani degi ground asida team tarungna grubani thongna khaidukuna chathariba DC Sandel Trophy First Division Football League ngasi sanakhiba match tana Damjol YC na Sapi Korong YC bu goal amasinoda maitiba pikrai Hozil wachalakpada maruiba pau amukahna BJP Fungyar Mandal Mahila Morsa amadi Kisan Morsa gi thokbu sing pham thadokre hairi National Highway da athing yawdan chatpa yanaba governor amasung state BJP president gi kuthang da prime minister yauna ba memorandum pisan kre Prime Minister ki Manipur Kongsar asida lajenare basi mayam da hanjil hanbiyo haire amasung UNC na chatharakpa trade embargo ki matam kharagi oina handokle haire ngasi tamot da ISTV bin sandok sab Manipuri pawsu matang asada tension jari miyang tabiri mayam puna mapusu amaka hanna kurum jari